Loyalam E-PAO tabiriba khudimakpu Hitram Susmitana ayuki pau pizari ahanbada madu headline Manipur amasung Myanmar gal lonaba Lamgi asengba Ngamkhei Khangdri Ngeida Bharat lengangna kilometer 100 gi mathakta border fencing khanaba thabak paikhatpa hokhrei Kakting Lamkhaidagi Wagai Lamkhai phawbagi lambi sembidrabadi lambi thingjenbagi khongjang changsinggadori Mama macha oina khanbagi mahutta aranba yeng yengdana natabali chatnaba honarambagi damak wakhal tahankhre pau sandona pizari Manipur amasung Myanmar gal lonaba Lamgi asengba Ngamkhei Khangdri Ngeida Bharat lengangna kilometer 100 gi mathakta border fencing khanaba thabak paikhatpa hokhrei Matam sangna Bharat lengakna Myanmar amasung Manipur anigal lonaba Ngamkhei gi asengba saruk khangnaba hotnadaba gal loinana border fencing khadana leirakhiba matung kilometer 30 fencing tawre haina phongdokhraba matung makhatana kilometer 100 gi mathakta fencing tongnaba thabak paikhatpa hore hari hiram asiga mari leinana Maudram Mari Suba Road Construction Company BRTF GIRF Official Commanding IEE Paratek Sachanna Mari Leinaba District Administration Amasung Security Force da Aiba Cherol Piduna Khanghankhre Headquarter Tara Sector Assam Rifles SP Kamjong Amasung DC Kamjong da Thaba Cherol Amagi Matung Ina Indo-Myanmar Border gi Manipur ga Tainaba Saruki DRP Semnaba Mari Leinaba Authority da Khanghankhre Kakting Lamkhaidagi Wabagai Lamkhai phawbagi lambi sembidrabadi lambi thingjenbagi khongjang changsinggadori Kakting faudana chaliba National Highway 137A gi Kakting Lamkhaidagi Wabagai Lamkhai phawbagi lambi gi saruk asi phibam asuki matik shoklei lambi paring asida Kongkut kaya pik thanduna leire maram asina miyamna chathok chasin tawbada khudong chadaba kaya chauna mayokna hale hariba lambi matek asi lakadori ba October 28 phawgi manungda Manipur lengakna sembidrabadi mathang October 19 dagi lambi asida ban chatharagani haina All Kakching Clubs Coordinating Committee AKCCC gi President KHS Dharmadas na phongdorakli Dharmadas na makhatana phongdorakpagi matung ina All Kakching Club Coordinating Committee na mapung oina thodang lauduna Kakching Bazar Business Welfare Association Joint Non-Government Voluntary Organization Wiskidas Volunteer Coordinating Committee amasung atai lup sing yauna ngarang mifam ama pangthoktuna warep asi lapkhibani lambi matek asida kongkut kayana mafam kayada leirakpana lambi chatok chasin tawriba miyamda accident toina thoklei Lengakna lambi asi semjin bigani haina kayarak hanna thazaba pirakkhrabasu ngasi fawba semjin bidana lerakpa asina khangba ngambagi pangal leraktaduna lengakta aroiba matam asi tharakpani haina phongdokhi Amaromda Manipur gi mafam ataida gas agency singna June amadi July tha phawba gas pikhraga Kakching gi leibak lai gas agency na me tha phawba gas piba ngamdabagi phibam amada leriba asisu akanbam yengjanglagani haina phongdokhi Mama macha oina khanbagi mahutta aranbam yengduna natabali chatnaba honarambagi damak wakhal tahankhre Ngasigi luraba aikhoigi kangkhul mutkhiba yabagi phibam laklaba matamsida aikhoi isana isagi furup kanjanaba akhoi amata oina manaba khongthang thangminaba amadi angamba thongna phudoknaduna hotnaminaba haiba asina tangai fadraba thodang oina mangda taduna leiri haina aina thingkhraba lalholup kanglaipak Communist Party PWG MC Unification gi PRO chingkhai nganbana khudyek piduna thadorpa cherol amana phongdorakli cherol aduna makha taraduna hai aikhoigi kangkhul muchilakliba amadi mitop singi lantheng asidagi kanjanaba aikhoigi khunai asi masak thokna matik leina semgat pachangi matik mangal leiba khunai ama semgat pada nupi singi thodang chauna mathoktai maram aduna nupi oibi singbo awang bathakta pukhatpa amadi makhoibu ukai khumnabiba haiba asi tangai fade haibasi khunai sigi nupa oibi singna natraga nupi oibi singnasu khangna ngakna chatpigadabani hairi Cherol aduna makhatana hai nupi khudingmak imani haiba nungi wahanthok mipum khudingmakna khanbigadabani adubu asigumba wakhalon asige ona tainabada haukiba chahi kharagi mamangda angom amumcha chahi humphunga mapan leifam thobal athokpa makha leikai haikarong makhong lampak hairiba miyoi asina machi machan amadi mama macha oina khanbagi mahutta Aranba mityeng yengduna natabali chatnaba honarambagi damak wakhal tahanaba khongthang tangai fadana lokhali hariba miyoi se
khutpakna phawba thadana wakhal tahalaba matungda tungi punsida chumthokchanaba tanja piduna magi imung manungda khusinnakhre asigumba lichat asi chatpi danaba ichin ina punamakta nolokna ningshinjari loinana khunai asi semgatpada thodang lominarasi haina loop asigi thokpa cherol aduna makha tarakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Chingi district sing chakhatnaba hotnari haibadu paikhatliba project asina mayek senglabani haina CM na phongdorakli Senapati district ki triple IT IIIT Mayangkhong amadi multi-level parking facility asina maikai asomda achauba awonba ama puraklagani haina Chief Minister Nongthamam Biren na phongdorakli Hiram asiga mari leinana social media da thagalakpa mahaki post amada Chief Minister N Biren hai Senapati district ta paikhaliba yamna singthaningai oiba project sing asina maikai asomda achauba awonba ama puraklagani district asigi Mayangkhong da leriba triple IT asina higher education gi lamda malem gi thakta mahi masing pibagi khutong chaba sing maikai asomgi naha singda phanganbaga loinana naha singda achauba asa ama pirgani Amaromda district asida sagaliba Manipur gi ahanba multi-level parking facility da district asigi miyamna hauzik chathok chasen tawbada thengnariba khudong chadabasing asi kokhanba ngamlagani paikhatliba project sing asigi maming tagi paikhatpa nate chingi district sing chawkhatnaba amadi yaifanaba lengak asina angamba thakta hotnari haiba adu paikhatliba project asina mayek sengna takle haina Chief Minister Nongthambam Birena phongdorakli Yelhomi singna mama laibaki maramda thizinba amasung nainaba watpana mama laibaki ningbagi chang asuki matik namtharakli A meticulous aspect on Manipuri language, literature, culture and society haiba hiramda nomagi oiba national seminar ama Manipur University Student Union mushuna sinduna Manipur University gi Department of Art Science ki Senate holda pangthokre Khana nainabaki thoram aduda Manipur University ki Humanities Department ki Dean Professor Soibam Ingoba Musugi President N Suras Manipur Kang Association ki President M Jadumini amadi All Assam Kang Association ki President CH Kulabiduna mathang sitna Chief Guest President amadi Guest of Honor oina saruk yakhi National Seminar adu pangthokpagi matangda seminar asi Organizing Committee gi Convener oiriba Manipur University ki Department of Manipuri Assistant Professor Dr. N Sanatomana hai lamdam asigi yalhomi singna mama leibaki mamalon amasung mapa mapugi maramda thizinba amasung nainaba watpana ngasidi mama leibak ningbagi chang asuki matik nemtharakli Lairiki piklaba syllabus ke kakhuda namsinduna hauzik matamgi khunagi yumbi oiriba nahasingna ipa ipugi matamgi chatnarol thaksikasi yumbalon yumsarol lamitlon wangu lona chingbagi khangbagi chang yam nemli oirakliba fiwam asida ngaklopiba haibasi yamna tangai fadaba amadi haina lauduna waza mahiroi naha amadi akhang ahesin punsinaduna toina tatna tinaba yamna mathau tai hainasu mahakna makhatana phongdokhi Hui mamaina chumthokpa yadabagum leiribasingi mathakta UPPK na akanba mi yengchanglagani Masa masagi asoiba amadi aranba tawkhibasing chumthokchanaba amadi sengdoknaba kayarak haikhrabasu mana kanba wachet tharaba phawba hui mamaina chumthokpa yadabagum leiribasingi mathakta United People's Party of Kangleipa UPPK akanba mi yengchangbaga loinana masa masagi maral sing leibak miyamda phongdokpaga loinana leibak miyamna makhoising adugi mathakta wayal chathanaba lupna sinaragani Loinana maral leiraba miyoi singbu kangkhatuna thamnaba hotnariba singsu khongpham handok hobuna lupki maikedige aroiba oina tanja piri lamdam asigi khwaidagi chawba ana layeng sang ama oiriba RIMS Hospital da UPPK na miyeng thambaga loinana aranba toriba miyoi singda masa masagi asoiba aranba sing khodombina thinduna chumthoknaba amadi semdoknaba kayara khanghan khrabasu Chief Account Officer Sairem Sarat Singhana ngasi fobong masagi asoiba aranba sing semdokpa amadi chumthokpa ngamdana leiriba asi loop as amadi lamdam asigi miyamda singnabani amadi maral langjin jabani haina loroidabagi maram leite haina loop asigi Assistant Publicity Secretary Nongdamba Maiteina khutyek piduna thadorakpa cherol amana phongdorakli
ꯗꯦꯜꯂꯤꯗ ꯂꯩꯔꯨꯕ ꯁꯤꯑꯦꯝ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯂꯝꯗ꯭ꯔꯦ ꯅꯍꯥꯟ ꯃꯈꯩ ꯗꯦꯜꯂꯤ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯐꯝ ꯀꯌꯥ ꯌꯥꯎꯔꯨꯔꯕ ꯃꯇꯨꯡ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠꯄ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯃꯇꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯉꯔꯥꯡ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐ꯭ꯂꯥꯏꯠ ꯑꯗꯨꯃꯛꯇꯗ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝꯑꯦꯜꯑꯦ ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝꯑꯦꯜꯑꯦ ꯁꯥꯄꯝ ꯀꯨꯟꯖꯀꯤꯁꯣꯔ ꯀꯦꯕꯁꯨ ꯂꯣꯏꯅꯔꯛꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯗꯦꯜꯂꯤꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯦꯌꯔꯄꯣꯔꯠꯇ ꯄꯥꯎꯃꯤꯁꯤꯡꯅ ꯋꯥꯍꯪ ꯍꯪꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯆꯠꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗ꯭ꯔꯕꯁꯨ ꯁꯦꯟꯇꯔꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯕꯤꯖꯦꯄꯤꯒꯤ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯏꯕꯁꯤꯡꯗ ꯈꯣꯝꯂꯥꯡ ꯂꯃꯟ ꯌꯦꯡꯍꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯈꯣꯝꯂꯥꯡ ꯂꯃꯟ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯂꯩꯕ ꯏꯃꯥ ꯕꯪꯀ꯭ꯋꯦꯠ ꯍꯣꯜꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕꯁꯤꯡꯗ ꯌꯦꯡꯍꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯑꯏꯕꯁꯤꯡꯗ ꯈꯣꯝꯂꯥꯡ ꯂꯃꯟ ꯌꯦꯡꯍꯟꯈꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯏꯔꯩꯕꯥꯛꯆꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯆꯣꯏꯖꯥꯏꯅꯅ ꯇꯥꯈ꯭ꯔꯕ ꯃꯩꯇꯩ ꯃꯤꯌꯥꯝꯕꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯖꯦꯜ ꯑꯃ ꯐꯤꯂꯝ ꯑꯁꯤꯅ ꯄꯤꯕꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯈꯤꯕ ꯁꯛꯅꯥꯏꯔꯕ ꯑꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯏꯗꯣꯛꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯏꯕꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯂꯥꯡꯒꯣꯟꯖꯝ ꯕꯤꯔꯃꯪꯒꯣꯜ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯤꯖꯤꯜꯂꯣꯏ ꯑꯃ ꯑꯣꯏꯅ ꯊꯣꯏꯅ ꯁꯛꯈꯪꯅꯔꯤꯕ ꯋꯥꯡꯈꯦꯝ ꯕꯤꯔꯃꯪꯒꯜ ꯆꯍꯤ 60 ꯆꯨꯞꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯐꯣꯡꯗꯣꯛꯂꯤꯕ ꯃꯔꯨꯞ ꯄꯥꯎꯆꯦꯒꯤ ꯖꯣꯏꯟꯠ ꯏꯗꯤꯇꯔ ꯑꯥꯔ.ꯀꯦ. ꯇꯔꯨꯟꯖꯤꯠ ꯑꯃꯁꯨꯡ ꯁꯛꯅꯥꯏꯔꯕ ꯁꯣꯁꯤꯌꯦꯜ ꯑꯦꯟড ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯥꯙꯕꯤꯅꯆꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯕ ꯂꯝꯒꯤ ꯑꯁꯦꯡꯕ ꯉꯝꯈꯩ ꯈꯪꯗ꯭ꯔꯤꯉꯩꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 100ꯒꯤ ꯃꯊꯛꯇ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯗ꯭ꯔꯕꯗꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ ꯃꯃꯥ ꯃꯆꯥ ꯑꯣꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯅꯕ ꯍꯣꯠꯅꯔꯝꯕꯒꯤꯗꯃꯛ ꯋꯥꯈꯜ ꯇꯥꯍꯟꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯂꯣꯌꯥꯂꯝ ꯏ ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ